Ngasigi honglakliba matamgi yawol asida eikhoina eikhoigi oikhraba Ipa-Ipu Singi Wari Singbul Ningsingduna Eikhoigi Hourakpham munna Khangba Mathou Tai haina hannagi Union Minister Prof Meijinlung Kamson phongdokkhre wafum asi Jelyangrung Union Assam Manipur Nagaland ge chahi chama surakpagi centenary thoramda mahakna phongdokhibane Commemorate the past to inspire haiba theme da ngasi Sangaipur Kabui Khulda pangtokhiba Thauramadu Hannagi Home Affairs ke Union Minister of State Professor Meijinlung Kamson hai Jelyangrung Union ase kumcha Inglisang machamapan kunmanga ge January 15 da maru hunkhibane numit aduda Imphal ge Major Khulmanakta leiba Haukaithel haina khangnaba mapam asida furup asigi tongan ba khulgi headman nifu henbana saruk yaduna ihan hanbo oina mifam ama pangtokhi mifam aduda furup asigi tongan ba tribesing amato oina punsinabagi matangda khanakhi mifam adu chang naina pangthoknaraktuna angang mai haina khangnakhi matamgi matung inna angang mai haiba ming asidagi tangkak kayada maming olaktuna kumja English ng machamapan ni futareta Jelyangrung Council semke tungda Jelyangrung Union Assam Manipur and Nagaland ase kumja English ng machamapan marifutara mangada maming amuk onduna semlakkibane ngasidi Jelyangrung furup ase matamgi matung ina chawkhatpagi fibam da lakle furup asegi punsi mahing mamangay ga yengnabada ahong bakaya leire Masi apaba khudam amane matang asida eikhoina kaidongnungda kawroidabade eikhoi karamna hourakhi eikhoi kanano haiba asini ngasigi honglakliba matamge yawol asida eikhoina eikhoigi oikhraba Ipa-Ipu Singi Wari Singbul Ningsingba Mathou Tai manglamchetki puwari su kaudana anobasu lawshinduna eikhoina eikhoigi furup chawkhatnaba hotnagadabane Isana isagi furup masak munna khangdrifauba eikhoi kaidongnungda matomnomna chawkhat pangamloi maram aduna isana ifurup amate isa masak munna khangduna malingi mamangda ifurup ase wangna thangatnaba hotnase haina mahakna makata ki eikhoigi organization si phana phajana changshille politics ta yaure leiba ke wana da yaure hingbada yum phajana sana chek yum saba sangai proka si ai angang ori da mukadi ukibara khalli ngasi da amatta masa khangdre ai na makoi khun maya da chakhi somdra ai ba amata ta ji yem se pora korban ka ti ru yele development mo se asi position da khoi yoro bani yam phajagare adu budi madu na si umma matam sida organization sing asi ke mathau kari no ai koi kari khan sai ka dage asi so asi ko manu ta khana photoi hausi khana se ai bi wadi na de ngasi leba organization ase eikoi ma pomanga ase eikoi gi itihas eikoi gi Ipa-Ipu gi wari puna mak eikoi khangada bani anau su khangada bani anau ba khangaga ari bongdo so madu kana dar mini ari bada chalaga anau so loksin bai da ba su chawkhalaroi ado ari su kaud ba anau so khangjin ba masi eikoi Jelyangrung Union gumdi organization da masi chatkada bani Hauzik lamdam asida thokliba irang asigi matangda palladuna Jelyangrung Union Assam Manipur Nagaland ge President Azangrong Meina Pangmi Singh da hai Hauzik lamdam asida thokliba irang asida Jelyangrung furupna Nagalamata lepalete furup asina irang asi haurakpadagi hauna neutral leire Hauzik lamdam asida oiriba fibam asi mahusagi fibam da hanjilakna ba hotnamina se furup asina lamdam asida tangduleita ba purakpa pami haina mahakna makata ki Right from the very beginning of this crisis, we maintain neutrality and we don't want to involve in any side during this Meitei Kuki Jau conflict. And that will be our stand, but if they push harder, then we have to take the final decision which side will stand. We appeal to the both community in news that let's maintain peace and let's sit down and talk together for normalcy. We don't want any of our brothers fighting against each other. And we want peaceful atmosphere in Manipur. Ngasigi Thauramadu Hannagi Home Affairs ke Union Minister of State Professor Meijinlung Kamson na Jelyangrung Union ge centenary ki monolith maikum hangdokhi loinana Union asigi firal atyapak na paihan ke
Thauram aduda furup asige laiwaikraba ahal laman singi mafamda minute ama tumina leptuna ikai khumnaba utpagaloinana natki oiba jagoi isegi thauram kayasu pangthokhi. Thauram aduda hannagi Home Affairs ke Union Minister of State Professor Meijinlung Kamson, Union asige President Azang Rongmei, Horticulture and Soil Conservation ke Commissioner Thaithuilung Panmei, Economics and Statistics ke Secretary Joseph Pauline Kamson, TD and Health ke Director Hana Kamai Amadi, Hannagi Deputy Chief Minister Khangba Mathou Tai Chief Guest President Guest of Honor Amadi, Chief Host Oina Sarukyaki.